Hi mꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯈꯝ ꯇꯦꯀꯣꯟꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯄꯥꯟ ꯏꯔꯣꯟꯕꯅꯦ ꯑꯗꯨꯗꯨꯒ ꯌꯦꯟꯒꯤ ꯄꯥꯔꯠ ꯍꯥꯏꯗꯤ ꯁꯦꯠ ꯑꯣꯏꯅ ꯇꯧꯖꯔꯦ ꯍꯥꯏꯗꯤ ꯃꯈꯣꯡ ꯀꯂꯦꯖꯥ ꯃꯀꯟ ꯃꯔꯤꯟ ꯑꯣꯏꯔꯦ ꯑꯗꯨꯒ ꯌꯦꯟ ꯊꯣꯡꯕ ꯃꯍꯤ ꯈꯔꯒ ꯇꯧꯔꯒ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯤꯟꯖꯔꯒꯦ ꯄꯥꯟ ꯏꯔꯣꯟꯕꯁꯦ ꯍꯥꯟꯅ ꯔꯥꯎꯟ ꯈꯔ ꯍꯩꯊꯔꯒꯦ ꯃꯍꯤꯁꯤꯒ ꯃꯌꯥꯝ ꯑꯍꯥꯟꯕ ꯀꯩꯅꯣꯁꯤꯗꯤ ꯀꯂꯦꯖꯥ ꯈꯔ ꯍꯥꯞꯄꯒ ꯃꯔꯤꯟꯁꯤꯗꯤ ꯐꯖꯔꯦ
มาช่างอ่ะตอนนี้
ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯆꯥꯕꯗꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯧꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ